ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯔꯤꯖꯥꯏꯟ ꯍꯦꯛ ꯇꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏ MLAꯁꯤꯡꯁꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯐꯝꯗ꯭ꯔꯤ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯐ ꯗ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯔꯤꯉꯩꯗꯗꯤ ꯑꯦꯅꯤ ꯏꯁꯨꯁ ꯑꯩꯈꯣꯏ ꯐꯝꯃꯒ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕꯅꯤ ꯕꯠ ꯔꯤꯖꯥꯏꯟ ꯇꯧꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯑꯃꯨꯛꯇ ꯄꯨꯟꯅ ꯀꯧꯔꯒ ꯐꯝꯃꯤꯟꯅꯅꯕ ꯍꯥꯏꯕꯅꯤ ꯁꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯝ ꯂꯦꯞꯄꯛꯑꯅꯤ MLAꯁꯤꯡꯒꯤ ꯃꯔꯛꯇ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯂꯩꯇꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯕꯁꯦ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯕꯔ ꯄꯥꯕꯗ ꯇꯥꯏ ꯑꯗꯣ ꯑꯗꯨꯃꯛꯇꯤ ꯂꯩꯇꯦꯗ BJPꯒꯤ MLAꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯍꯧꯖꯤꯛꯁꯦ? ꯂꯩꯌꯦ ꯑꯗꯨꯝ ꯍꯥꯏꯕ ꯌꯥꯏ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯝ ꯇꯧꯔꯤꯁꯤꯡꯁꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯝ ꯇꯧꯔꯤꯁꯦ ꯑꯩꯁꯨ ꯈꯕꯔ ꯇꯥꯏ ꯏꯁꯥꯃꯛꯇꯤ ꯈꯪꯗꯦ ꯑꯇꯣꯞꯄ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯐꯣꯝ ꯇꯧꯕꯒꯤ ꯋꯥꯔꯤ ꯑꯃ ꯂꯥꯛꯏꯁꯤꯅ ꯃꯁꯤ ꯀꯌꯥꯝ ꯆꯨꯝꯕꯖꯥꯠꯅꯣ? ꯑꯇꯣꯞꯄ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯐꯣꯝ ꯇꯧꯕ ꯑꯗꯨꯗꯤ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯗ ꯀꯅꯥ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯇꯥꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯀꯅꯥꯒꯨꯝꯕꯅ ꯈꯜꯂꯝꯕ ꯌꯥꯎꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯟꯒꯨꯝꯖꯥꯠ ꯑꯅꯧꯕ ꯂꯤꯗꯔ ꯑꯃ ꯈꯟꯕꯁꯤ ꯁꯦꯟꯇꯔꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯈꯟꯕꯤ ꯑꯗꯨꯕꯨ ꯁꯤ ꯃꯇꯝ ꯌꯥꯝꯅ ꯂꯧꯔꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯦꯅ ꯈꯟꯕꯤꯌꯨ? ꯃꯇꯝ ꯌꯥꯝ ꯂꯧꯔꯤꯁꯤ ꯃꯇꯝ ꯌꯥꯝ ꯀꯟꯅ ꯂꯧꯕꯗꯤ ꯅꯠꯇ꯭ꯔꯤꯗꯀꯣ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯔꯛꯄ ꯂꯩꯇ꯭ꯔꯤ ꯁꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯤ ꯁꯔꯀꯥꯔ ꯑꯃ ꯅꯧꯅ ꯀꯃꯥꯏꯅ ꯁꯦꯝꯁꯤꯒꯦ ꯍꯥꯏꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯕꯁꯤꯗ ꯀꯨꯀꯤꯒꯤ MLA ꯂꯩꯈꯤꯕꯁꯤꯡꯗꯨ ꯌꯥꯎꯕꯒꯤ ꯆꯥꯟꯁ ꯂꯩꯕ꯭ꯔꯥ? ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛꯇꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯩꯅꯣꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯂꯥꯛꯄ ꯀꯩꯁꯨ ꯌꯥꯒꯤꯔꯣꯏꯗ ꯑꯅꯧꯕ ꯒꯕꯔꯟꯃꯦꯟ ꯂꯥꯛꯄꯁꯤꯗ ꯑꯅꯧꯕ ꯂꯤꯗꯔꯁꯤꯞ ꯁꯤꯟꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯒꯗ꯭ꯔꯥ ꯁꯔ? ꯃꯁꯤ ꯀꯩꯅꯣꯒꯤ ꯁꯦꯟꯇꯔꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯁꯨꯅ ꯃꯗꯨ ꯑꯩꯅ ꯍꯥꯏꯕ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯦꯟꯇꯔꯗ ꯀꯔꯝꯕ ꯑꯦꯄ꯭ꯔꯣꯆ ꯇꯧꯕꯁꯤ ꯀꯌꯥꯝ ꯀꯨꯏꯅ ꯆꯪꯈꯤꯗꯒꯦ? ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯍꯌꯦꯡ ꯈꯟꯅꯔꯀꯥꯟꯗ ꯍꯥꯏꯔꯒꯦ. ꯑꯣꯀꯦ. Okay.